ꯃꯌꯥꯝ ꯄꯨꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯊꯝꯖꯒꯦ ꯎꯈ꯭ꯔꯨꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯂꯧꯈꯤꯕ ꯈꯨꯠꯂꯥꯏ ꯈꯔ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯂꯦ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯨꯡꯐꯨꯜ ꯑꯃꯗꯤ ꯍꯨꯡꯄꯨꯟ ꯚꯤꯂꯦꯖ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯝꯒꯤ ꯋꯥꯍꯧꯗꯒꯤ ꯈꯨꯠꯊꯣꯛꯅꯕꯗ ꯏꯔꯥꯡ ꯌꯥꯎꯕꯁꯤꯡꯅ ꯎꯈ꯭ꯔꯨꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯂꯧꯈꯤꯕ ꯈꯨꯠꯂꯥꯏ ꯈꯔ ꯃꯈꯩꯗꯤ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯦꯛꯇꯤꯚꯤꯁꯠ ꯃꯥꯂꯦꯝ ꯊꯣꯉꯥꯝ ꯉꯔꯥꯡ ꯑꯌꯨꯛ ꯐꯥꯖꯤꯟꯈꯤꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯁꯤꯟꯊꯥ ꯉꯝꯕ ꯂꯧꯔꯦꯡꯕꯝ ꯑꯃꯗꯤ ꯊꯧꯃꯤ 3 ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯐꯪꯕ ꯄꯥꯎꯗ ꯑꯁꯥꯝꯒꯤ IRB ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯗ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯁꯤꯅ ꯐꯪꯂꯦ ꯍꯥꯏꯔꯤ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯁꯅꯨ IRB ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯑꯁꯥꯝꯗ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ ꯃꯃꯤꯡꯅ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯃꯉꯥꯡ ꯑꯦꯂꯥꯏꯁ ꯅꯥꯎꯇꯣꯟ APTC ꯗ꯭ꯔꯦꯒꯥꯎꯟ ꯑꯁꯥꯝ ꯖꯤꯒꯣꯏ ꯑꯦꯗ꯭ꯔꯦꯁꯅ ꯀꯣꯟꯊꯧꯖꯝ ꯀꯦꯟꯗ꯭ꯔ ꯅꯝꯕꯣꯟ ꯈꯥꯖꯤꯔꯤꯗꯒꯤꯅꯤ ꯍꯥꯏꯔꯤ ꯉꯁꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯉꯣꯟꯗ ꯅꯧꯅ ꯌꯥꯎꯕꯤꯔꯛꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯉꯣꯟꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟꯅ ꯋꯥꯐꯝ ꯊꯝꯂꯛꯂꯤ ꯆꯉꯥꯡꯒꯩ ꯎꯆꯦꯛꯀꯣꯟꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯏꯆꯟꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯇꯨꯅ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯊꯤꯟꯕꯤꯔꯛꯄꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯉꯣꯟꯒꯤ PRO ꯔꯣꯕꯤꯟ ꯃꯉꯥꯡ ꯈꯣꯏꯔꯥꯛꯐꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯤꯑꯣꯏ ꯑꯃ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯂꯦ ꯍꯥꯏꯔꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯨꯄꯥ ꯑꯃ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯂꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯌꯥꯏꯔꯤꯄꯣꯛ ꯄꯦꯁꯤ ꯈꯣꯡꯅꯥꯡ ꯄꯟꯕꯤ ꯃꯌꯥꯗ ꯀꯥꯞꯂꯝꯕꯅꯤ ꯍꯥꯏꯔꯤ ꯄ꯭ꯔꯦꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯣꯡꯃꯩꯅ ꯃꯈꯣꯡꯗ ꯀꯥꯞꯂꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯩꯉꯥꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ ꯀꯦ ꯔꯣꯃꯥꯔꯤꯌꯣ ꯆꯍꯤꯅ 15 ꯑꯄꯣꯛꯄ ꯔꯣꯃꯤ ꯀꯧꯏ ꯍꯥꯏꯔꯤ ꯃꯍꯥꯛꯄꯨ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ